Nungsirabi Silinausing, Ngasidi Kaipuna, Hazrat Talha bin Ubaidullah Al Fayyaz Raziyallahu Anhu, Kayamuk Yamna Puxel Chawage, Haiba Dupuna Kaminasi. Hazrat Talha bin Ubaidullah Al Fayyaz Raziyallahu Anhu, Maming Lay Puxel Chaw Sahabi Yamani, Matang Amada, Mahangonda, Hazrat Usman Gani Raziyallahu Anhu gi, Dirham Lising Yang Kaiton Silam. Hazrat Usman Raziyallahu Anhu na masjid ki lambi da chatlingaida mahak ka thengnarami maduda mahak na hangatsai aingonda sel khara laklai aduna adom gi toliba senfam madu singdok cherage Hazrat Usman Raziyallahu Anhu na khumlagi madu aina nangonda khudol tawrabani amuk singlaktrabasu yare Jabir bin Qubais na hai ayhak matam sang na Hazrat Talha Raziyallahu Anhu ga laiminarami Aina ujabada haiba haidaba naidana mahakumna mingonda pithokpada halengdaba kana amata leite Hazrat Hasan na hai Hazrat Talha na mahaki hingol ama dirham lakh tarete yoli sel thinabagi thabak numidang wairam phawbada loisinaram ahing aduma dirham sing adu magi manakta leirami masina maram oiraga mahak ahing adu tumba yaramde yamna wana lelami maramdi Dirham sing asi inakta lairingaida mawat lakhigadra haibagi akiba phawbadagini nongan baga mahakna loinamak leita lairaba singda yenthoklammi mahakki nupi Hazrat Suada binti Auf na hai nongma aina mahakbu yamna wana leiba ui maduda aina hangjai adombu kari tawrabage asuk wana uriba sibu mahakna khumlaki aingonda sel khara lei masigi maramdagini ain hai madugidamak kari suwabirunu angang ama tharaga mari mata singbu kohanbiru ro aduga makhoidi yenthokpikho mana haibugumna mahakna khudakti yenthokhi wari asi liriba misak aduna hai aina angang aduda hangi yenthokriba sel sing adu kaya yambage angang aduna khumlagi madu dirham lakh marini Mahaki nupina atopa thodok amasu asumna bayan tawi madudi nong Hazrat Talha na yumda hanjilakpa matamda maithong langsinba makhai waraba wakhal ama loina raklammi aina hangi kari tawbirabage adumbu yamna nungaitana uriba si aigi maikaidagi lankhiba yawkhrabadi ngakpiyu mahakna khumlagi nangna lankhiba kari su laikhide nahakti musalman amagi nupi oibada yamna matik chabi nupi amani nangdi afaba thabak singde yamna mateng pangbiba mani aina mug hangki adu oirabadi kari tawrabage haibadu amukta takpirakhi sel thum khara ingonda leiba asida pungning asi leitadare aina haijai madugidamak kari suwafam thokte loina hekte yenthokpikho kanana kari hairani haibage asumna sel thum sing adu yenthokhi kari gumba matamdadi sel sing adu asum yenthokibada mamaidadi kana sulobi ningai leitaduna adum taaduna leibasu yaukhi mahaki nupi swadana asimasu hai madudi nongma mahakna dirham lakh ama yenthokhi matam maduda masagi halati numit adu maktada sizin naribe innafi adugi nakal ama segai badagi aina fort pa honaringaida mahaksu masjid chatpa thengki maramdi inna fi du nattana mahaki atopa fi amata leiramde nongma khungang amadagi nupa ama laklaga Hazrat Talha da mahaki mari matani hairaba matungda mateng tawbinaba haijirami Hazrat Talha na hairaki I mari palladuna kanana soingonda ngasi phawbada niba tawkhidri amasung haiba su leikhidri aigi hingol machet ama lei masi Hazrat Usman na leiba pami mahakna masigi mamal lakh ahum pige hairabani nahagni hingol adu pamlagana madu lawjaro sel oina pamlagana ai mangondi yonthoklage aduga lakh ahum adu nang lawjaro mahak sel oina pamlami maram aduna hingol adu lakh ahum da yonthoklaga mamal adu punna nupa adu da pikhiram hairiba Hazrat Singh asi law hingol gi awat pa leiramde maramdi jihad tawbada mai paklakpa maramdagi phanglakpa mal sing adu khakta nattana law hingol fawbada jihad chatpa yawa miyoi singdi yelammi Allah Ta'ala na ikhoibusu sahaba sing asigi matau tamba ngamhanbibo oisanu